पाउदा मणिपुर नोंग वाटना चूबदगी ओइरक्लिबा फिबम असी येंगलगा हयेंग नुंगथिल लमदम असी इकंग थोकले हाइना लाउथोकलगनी हाइना चीफ मिनिस्टर एन बिरेना फोंदोक्रे। मणिपुर यूनिवर्सिटी ऑफ कल्चर की लमगी मतंगदा येतनवा खरा लेरबसु सोइदना सागनी हाइना आर्ट एंड कल्चर मिनिस्टर एल जयंत कुमारना थाजब पीख्रे। मीडियादा हेरो सादुना वाफंगनबा असिना पुक्चेल सेंगना थबक तौरिबा लेंगाक असिबु मियामना लाना उहनबगी मचाक अमा ओइगनी हाइना केफ एंड पीडी मिनिस्टर करम श्यामना फोंदोक्रे। अमदी जेनिम्सता गाड़ी पार्किंग सेट तौरिबा सिंगना गाड़ी थम्मगी ममल लौनिंगबा लौदुना लेरे जेनिम्स अथॉरिटी ना खंगलबसु खंगसिनदना लेथोक्ले। खुरुमजरी टाइम्स ऑफ मणिपुर नुंगथिलगी पाउ मीटिंग ताबिरिबा सिंगबु लुचिंगबिना तरामना ओक्चरी हौजिक पाउ संदोकना पिजरी। मणिपुर नोंग वाटना चूबदगी ओइरक्लिबा फिबम असी येंगलगा हयेंग नुंगथिलगी पुंग मरी ताबा मतमदा इलेक्टेड मेंबर सिंग पुना मीटिंग अमा पांगथोकलबा मतुंग मणिपुर असी इकंग थोकले हाइना लाउथोकलगनी हाइना चीफ मिनिस्टरना हाइख्रे। था खुदिंगी पांगथोकपगुम ngasi चीफ मिनिस्टर बंगलोदा पांगथोकिबा हिल लीडर्स डे अमदी मियांगी नुमित थौरंगा मरी लेनना पाउमी सिंगा उनबा अमदा चीफ मिनिस्टरना मखा तारदुना लमदम असिदा इकंग थोकले हाइना लाउथोकनबा सेंटर दा हाना हाइखिबा लेरबसु करिगुंबा अवाटपा खरदगी लाउथोकपा यादना लेरंबनी। अदुबो हौजिक डीसी सिंगदगी मरी लेनबा चे चांग सिंग सुना लेरे हौजिक लमदम असिगी लौमी सिंग अमदी मियामना थेंगनरिबा अवाबा सिंग असी येंगलगा लेंगाकना इकंग थोकले हाइना लाउथोकनबा फिरेप असी लौबनी। डीसी सिंग की ऑफिशियल रिपोर्ट दी लोरे अदुबो इलेक्टेड मेंबर सिंग की सुवा ताना बायना हयेंग से कोई पुंग मरी द मीटिंग में कौजरी मदु लोरे मतुंग द स्टेट से ड्राउट ओरे ने कोई लाउथोनी मियांग नुमितगी पिरक उपाम्बिनी हाइदना थाबीबा याबा थागेना खनबीबा लाकपीरिबा इसिल नाउसिंदा ngasiदगी अखोय मोयमोयगी लाइबा ग्रीवांसेस टू गवर्नमेंट ताबगा लोइनना लौसनबगा लोइनना सॉल्यूशन तौनबा होनबा लोइनना ngasiदगी उपाम्बी पीरगा लाकपीरिबा मयामना उपाम्बी सिंदु पुरगा आइगी इंखोलदा आइगी नकनबा लंपाकदा आइगी नकनबा सिंगदा थाबीनबा नाइ ngasi अपील तौजबनि ngasiदगी मसी होगोबसगे। अमरोमदा ngasi पांगथोकिबा हिल लीडर्स डे अमदी मियांगी नुमिता लमदम असिगी चिंग अमदी तमनगी लाखिबा मियांबु चीफ मिनिस्टर न उनादुना मियांगी वाकत सिंग ताखी। अनालायेंगी तेंगबांगी ओइना लाखिबा मियोय सिंगी ओइना खुदकता CMHT कार्ड सादुना खुसिनखे। लेंगाकी लोइसंग सिंगी तोंगान तोंगानबा मफम थमदुना मियांगी अवाट अपकया तानखी। हौजिक मणिपुरदा महौसागी खल कायबदगी थेंगनरिबा अवाबा कया असी कलहौनबा लमलमदगी लाक्लिबा मियोय सिंगदा CM मसामकना उ चारा अमममसु खुसिनखी। ngasi मोरे दा लेबा पुलिस आईवी कॉन्फ्रेंस हॉल दा मोरे पुलिस न सिंदुना मियांगी नुमित थौरम पांगथोक्रे। थौरम अदुदा टेक्नोपोल डिस्ट्रिक्ट असिगी ASP KH रॉबिन्सन STO I दिनेश कुमार STPO L मेगावर्ना अमदी निफुमदोय सुबा असम राइफल ऑफिशियल सिंगना मरु ओइना सरुक याखी। लोइनना मोरे दा लेरिबा तोंगान तोंगानबा फुरुप कयागी लुपसिंग MCM एकोडोम STC MMCM TAMIL संगम गोरखा समाज ऑटो एसोसिएशन सिंगी मियोय सिंगसु सरुक याखी। ngasi थौरम अदुदा नौना पोस्टिंग लाखिबा STPO L मेगावर्नबु तरामना ओखी अमदी मोरे STO I दिनेश कुमारना मोरे मियामदा डिस्ट्रिक्ट एडमिनिस्ट्रेशन तौरिबा तोंगान तोंगानबा थबक थौरम सिंग खंगनखी। थौरम अदुदा सरुक याखिबा कम्युनिटी लीडर्स कयाना मागी मोड ओइना मोरे हॉस्पिटल की फिबम लाइरबा सिंगी कानरबा CMHT कार्ड फंगदबा चेंगी कार्ड फंगदबा अमदी तोंगान तोंगानबा डेवलपमेंट की वाफम कया अमसु फोंदोकनखी। तुंगदा थौरम असिगी मरु अमा ओइना ASP KH रॉबिन्सन मियांगी वाकत सिंग तारदुना मरी लेनबा ऑफिशियल सिंगदा वाकत सिंग असिबो खंगलगनी हाइदुना थाजब कया थमखी। द मणिपुर यूनिवर्सिटी ऑफ कल्चर की अहुमलक सुबा फाउंडेशन डे की थौरम कोनुंग ममांगदा लेबा गवर्नमेंट म्यूजिक कॉलेज ngasi पांगथोक्रे। आर्ट एंड कल्चर मिनिस्टर एल जयंत कुमार मणिपुर यूनिवर्सिटी ऑफ कल्चर की वाइस चांसलर IS बॉबी वाइखोम
Art and Culture Director A. Sivada Sharma amadi University asigi Registrar Dr. L. Surjitna mathang sitna Chief Guest President amadi Guest of Honor sing oina saruk yaki. Thauram aduda Chief Guest ki warol piraduna Minister Jayanta Kumarna piklava state asibu malem gi thakta pukhatpada culture gi achobo thodang lei. Manipur lairiba University of Culture asi Bharat ki oina masing yamna leitaba amadi yamna unique oiba maramna masibu hena chaukhatnaba hotnabada ozadagi hauna University asida lairiba sinmi singi thodang chauna lei haike. Maihaurol lagi thambiram laba culture sing asi yokhatuna lakpana hauzik Manipur bu masak takpa ngamlibani. Masida hena chaukhatnaba hotnadrabadi tungda akaiba kya lakani. Hauzik University asigi lamgi maramda yetnaba khara leirabasu soidana sagani. Masina mapan lamdagi Manipur gi culture bu pamjaba singna mahai tamnaba lake hariba asisu maning thunganba ngamlagani. Hauzik hiram khudingmakta competition leiriba asida culture gi lamda Manipurna mangjin thanaba hotnasi haina mahakna makha taki. Unique culture hadna haiba UG recognition piri haiba mutri project ya different activities different classes chigi lebe syllabus ko wata hono hono osam yamum lai asim sudri osam yamum ji satra yamum lai mapani foreign satra late hai ji ko jaga lai hai le kai ko aru to ti chancellor no ki chancellor bhanam lai te digi registrar bhanam lai te ojas ki ka lai te satra ki tamam lai te aru dar mutta to mullo hai ba lai ko jaga pi bata jaga ko ti jaga lai Saungi saungi to ko jaga am de maside ho ko senda Media da hero saduna wafang nava asina pukchel sengna thabak tauriba lengak asibu miyam na lana uhanna bagi machak ama oigani haina KFNPD Minister Karam Siamna fongdokre. Ngasi sanjen thongna leba Minister gi quarter da pangthokpa paumi singa unaba amada Minister na makhatana house ta kayarak hana haikraba wafamda ngasi fauba khangdaba manba mawongda tattana miyam na lana uhanba yaba wafam phongdokpa asi laibak thibani. Nauna bot karakpagi khangdaba oirambadi yai adumakpu parliament ki chana fathap karimata khangdaba manba wangang matungda nganghaningde. Lamdam asi resource leitaba lamdam ama oibana subsidy yaudaba pot laudabani. Karigumba MP na thauna leirabadi center da taknaduna subsidy pi daba potlam sing pihanba natraga state budget ta sell haptuna market tagi leiraga miyamda fanganna ba hotnabiu. Taugadaba thabakti taudana migi mathauda tattana khut thingjin haningde. Hanjin coalition gi wahan thok khangdaba wangang ngangbana lengak asigi tungi leibakta nongthakta tinsilaga imaida tai haibadu thokani haiki. Gehu si mana kota na matam supata palle gehu gi kota na. Gehu gi kota akhoi da laite. Gehu si natural calamities thokpa flood thokpa adumba kanda relief natragana festival gumba lakpa kanda akhoi na Bharat Sarkar da takna jarga kaimba kanda pirakpani. Kota na te compulsory taba pot na natte. Akhoi nongtakta tinsikalaga imaida tai haibado. To a opposition na whatever khangning ma haining ba tawba kanda kaisu kaiba laite aduna state ki oiba internal matter da adi khangbasu natta aina ngasa haijai house da mayam ama haigraba poda mane maduda hanjan na sum praise da tawraga awai akhum di pan tawning de na hairaga tawse moi gumba honorable MP mana Karam Siam mantri da ki lauthokpa ngamgada su laite aduda aina mantri lauthok bi dore kaina yamna wakallo hallaga wa ngangba manba moongda TV da numbi da haibadu ai madu tonjaning de sentimental or taragadi angdabal kendra gi praja sing atum decide togani ai kanabu chu ki busu leite darkar su hoite aina tawjari ba thabak ta ai thamoi singna thabak togani miyam gi ai phona ba hona gani adugo Manipur gi praja gi chakthung mangandana ba hona gani adugo leiriba Manipur laingak puda aruba leiba state amakang na habesti Masdi Manipur gi praja khuding mana khangaba pot ama khakne Hauzik paugi marak thatna tin break amatang lominasi. Studio 11, India's favorite salon and spa, now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11, Salon and Spa, Imphal.
look fabulous. Fitness World Building, Singzamai Mathak Chongtham Laikai, Imphal West. Phone number 0385 2440 Manipur ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari. Adom ki leijariba sanada yauriba alloy amadi elements kayagi chang marik chumna accurate quality amadi quantity galoina na khanghanba ngamlagani. Lamjingba jewelry na pijariba khudong chaba asi lobihau adom gi sana adu sengi natraga sengde haibagi chingnaba du kokhanbiyo. Akupa marol gidamak lamjingba jewelry da lengsinbirau. Lamjingba Jewelry, good quality is our priority. Break ki matungda makhataba pau pizari. Ngasi jury ima kaithalda lamjingba nidi limited transforming bank ama hangdokre. Thauram asida KS Janaki Devi Adaksya Juribam Wycombe Herojit Singh Director Lamjingba Imphal Amadi Mutum Byron Singh Director Lamjingba Imphal Salam Asok Singh Director Lamjingba Imphal Saruk Yaki Chief Guest ki warol piraduna KS Janaki Devi Adaksya Juribam na haikibada Jiribam asida lamjingba bank lakpasi jiribam miyamgi oina yamna achauba kanaba amani haina lawi khunai amada hingbada settlement yumlai kairei haibasi pharaba matamda mafam adu nungaiba mafam amani haigadoribani mayamsi fagatnaba honabada selgi chauraba thodang lei maram aduna yamna haina sales yinagadabani loan loge hairabasu kamaina logani amadi kamaina singani haibasi marik chumna khangdoktuna loan logadabani amadi singadabani Lamjingba bank asida yamna pikpa rate loan supiriba asi ima sing amadi jiribam miyamgi yamna kanaba amani haike. Jiribam seva tawbiyo amadi jiribam ko support ko pada jiribam district ko asauba demo district amo wahan pada mateng pangbiyo amadi jiribam ko liba lamdamasi ki ima nasu enterprise sibo. Wala sanbiba oisa no haiba Wycombe Herojit Singh Director Lamjingba Imphal na Jiribam na lairiba UBI asina asigumba loan asi piroi miyamna Lamjingba bank asida bank hangbiduna Lamjingba na piriba kanaba asisu lownaba hotnabiu aduga lakadoriba Lamjingba Foundation Day da Jiribam da Lamjingba na piriba kanaba singi mahai fanglaba miyoi sing adu uba phangjage haina miyamgi pukning chingshinki Matungda anauba bank account hangba customer singda AC booksu yenthoke. Pause kamai tong paungge ha tanda if paisa je kamai tong na sina dage ai gi sa kari ore nengi ai gi sa ne lai lai tamma ma apami mo gitar ge ni ai gi sa na ai mu ya tu ne ai gi sa na apami mo gi dra ai adum sewa la wina tu de wai adum sibo ngai ta ko Janimsta gari parking set tauriba singna gari thammagi mamal longning ba lauduna leire Janims authority na khanglabasu khangsinadana leithokkhibada miyamna penadre hiramasida TOMTV gi akhanaba paudam ama Lamdam masigi amatangairaba lengaki ana layeng sang amasung Medical Institute ama oriba Janims Porompati Complex manungda gari parking tauriba Mansar Sana Security Service Nagamapal amade Janims Authority ga yanakhiba chatna kanglon ki wangmada gari parking gi sendfam loning ba mamalda lauduna leire Mansar Sana Security Service Nagamapal na chathariba thawong asi Janims Authority na khanglabasu lokhatfam thokpa thabak sing lokhatri Hospital asida ana layenga mari leinana lakliba gari sing loinarakpa miyamda chauna awaba mayok na halei
Hiram asigi matangda TOMTV News na Janims Porompata hakthengna chatuna yengsiluba matamda hospital asigi complex manungda gari parking set tawriba Menser Sana Security Service nagamapalna 2-wheeler ama thambagi mamal lupa kun amadi 3-wheeler amadi 4-wheeler thambagi lupa kun tha lawduna leiramba thengnarakhi yamna ngaklibadi gari parking tawriba singna parking aduda gari thambagi mamal signboard thetuna chauna miyamda namthak tawduna sendan lambi chatharamba asini TOMTV na makhatana thiziluba report ki matung inadi hawkiba komja lisingni tarani pangi April 13 Janims Authority amadi Menser Sana Security Service nagamapal ani ki marakta chahi amagi oina parking tawnaba yana cherol ama pinakhi cherol aduna palibadi hospital ki complex manungda leiriba gari parking singda nomagi manungda pung 3 parking tawba tarabadi cycle ki oina lupa manga 2-wheeler ki oina lupa tara 3 and 4-wheeler ki oina lupa kun lawgadabani Karigumba pung kunmari thamba oirabadi cycle gina lupa tara 2-wheeler gina lupa kun 3 and 4-wheeler gina lupa nifu lawgadabani aduga pung kunmari hengalakpa khuding gina 2-wheeler gina lupa nifu 3 and 4-wheeler gina lupa humfu lawnaba amadi chayol ama supna thambagi oinadi cycle gina lupa kuntra 2-wheeler gina lupa yankhai amadi 3 and 4-wheeler gina lupa chama lawgadabani haina mayek sengna pali adu tanatana yanakhi bacherol aduda tongan ba wafam kunsu ngak na chatnaba yauri pumnamang asigi tayonabada Menser Sana Security Service nagamapalna haujik Janims ki parking da gari ama pung kharat khak thambagi 2-wheeler gi lupa kun 3 and 4-wheeler gi na lupa kun tra lauri Haujik parking scenery ba aboina fongdorakpigi matung inna haujik lauriba senfam asi lising ni tarani pangi October thadagi laurakpani haiki Smart to ne khoi Janims ke parking fees last year October 10 de khoi lupa kun lawja bane ba lupa kun lawgi ba je tangai fadana khoi ye Janims ke ba haidi siswa strike to giba adigi di singjaw ba khotpa to gi mem je sina mara kan da khoi je kano taw bane ba paisa je tangai fadana he ga ke ba 20000 thi nge matam da di khoi lupa 30 de am laina ka ba ngam me ba hausi 71,000 thiraga makan dadi paisa to tax double de hengalabni na double to triple de hengaleba ko tongan ba mafam dagi ana layenga mari leinana Janims lakhiba miyam nasu atopa mafam singdagi Janims sa parking gi mamal hena loba thawong asibu yaning da ba fongdoktuna wafam kaya fongdokna rakhi je lori paisa je yaning gel pa hana di trata lo mne do haji kullo je yadi yaning dai si emergency lakpani mi ngak unur magai chakhi duini adu gari si ngak thabam leidabani lupa kunpi thamme basida chamana na tara lo do dum lo haning ha bidi lei ba ama ma kanu tawbai natana ba paisa tan ba sidi dum wanai dana ko amjam loina ba aduna adum mayam longna ba tara dum lo haning Hiram asigi matangda Dr. N. Jitendra ga wari sanaruba matamda Janims ki maikaidagi Barveli oina senfam asi hanthau haikibadi leikre adubo aiba complaint amata laktabana action lokhatabani term and condition loirakpagi timing su yoksilakle aduna makhoi asi makhatana tawhan khigadra haibadu director ga khanaragani haiki koina su thigat kadawni thisu thigali makhoi gi mathakta haibadi in case moina aran ba tawramagadi अखोई अथॉरिटी ना कमिटी अमा सेमगा कई तौबा यागे हाइबसु यंगसनगदौरिबनी अदुगा ngसाइगी अखोई एप्लीकेशन गुम्बा अमा अखोई टू द डायरेक्टर अइना ngसाइ लाकप्राना हाइबदी सुमाइ तौना ममनसे अखोई थंबई ममनसे हाइदी पार्किंग की फी से हेना लौरे हाइबई ची से अमता लाक्त्रिबा अदुना हौजी की ओइनादी मोइदा तोलिबा पैसासु खरा याम लैरियबा अदु सिगी मैम से एडजस्ट तौर मतुंगदा अनौबा टेंडर सो खोइ तौखरबनी अदु ला मतुंगदा सो अमु हेना फगलकपसु याय हौजिक जुलाई जुलाई 10 भाव मनुंगदा मोइना थीगदबसे 4,26,666 नि मदुइ मनुंगदा मोइ 1,40,000 थीरखरे अदु हौजिकसी अदुनदी 2,86,600 watpa male ado moigi 1 lakh si forfeit tawraga su akoina moidagi recover tawdo pisa si yang wali aduna akoina su haidi masi su
noi thigala o dan di hai khrab Ahen ba senfam kaya parking charge ki mingda analayang sangda lakliba miyoy kaya dagi niyam ki wangmada sales asi lawduna laklibani hangba yariba wahangdi tha tara helaba si fawbada Mari Lenaba Authority na aiba warol pirakte haiduna tumina leriba si achumba khongthang oigadoribra video journalist Onel amadi bobo galoina na paudam jaribi Elizabeth Times of Manipur Janims Hingkolgi khasna thibada thingnaba khudongchadaba sing kokhanabagi panamda Revenue Department gi anova Digital Payment System ngasi Revenue Minister Karam Siamna Imphal West ki DC Office Complex ta launch tawkhre Thauram aduga mari leinana minister na matam chuppada thabak ama tawbada thamoi sengna amadi manung mapan una tawba amadi digital payment system haibasi anoba oibana miyamda awareness pibiba mathautai Revenue Department asi manpower watpana thabak tawbada khudong chadaba kaya mayok nari haiba lengak na khangi matam khara warabasuwana khangminasi matang chabada awat pasing asi soidana yengsingani Digital Payment System asi anoba oibana masibu implement tawbada department asigi achoba thodang lei haina mahakna haiki Revenue Department hairaga Revenue Department sim praja gi mindset yamno kaigumam do ubagi wakhalon do aidi kara di handara madrang khalle maram de aina transfer posting jai gi disi ki jati go noi myam khang indune kana kana da pi no khangdi andai pi ga no na haibani gyan junga si khangora suno ai Diane harness kumba transfer posting kumba sumba da interfere to pamdi aduga yam politically harassment su pamdi adubu noi myam di ranti tori singa sala pu hai da haibra khangde problem mayam ama thoi akoi aduna khara systematically tawninge adubu niyom amagi makha da thabak tawgena khalaksu awaba mayam ama leiba maramdi mi je demand henba Pina nama mi masing na lay taba. Sumbagi management da awaba malay. Ato ko Imphal West ki wena ko na target to kasi ko yam na revenue ko da yam kari basi marwena bazar manung se. Adna hojik si digital payment se ko masigi kan se kuthan se to ko bazar se ko area kharle masi area se ko state government ki central government se khardor kane. Adna ko ngasi da biya horaga masi hojiki POS me am si tawga zilada tawga si ga super collection drive ma tawsi na hut panan tawli ngasi ayuk pung mga minute kunrom taba matamda Urkul district ke View Land da leiba dukan amagi manakta sakhangdaba singna thamlamba oigani thajaba IED ama pokhaikre dukan adu makhan ko mioi amagini thodok aduda dukan gi saruk khara akai atoi thokhiba natana mioi amata asok apan yaukhiba leite IED adu kanana kari maram gidamak pokhai halim labano haiba khangmangamdri thodok thokphamda Urkul police ki kangbu laktuna yengsin baga loinana case ama lokhatuna thejinba hokre Central Agricultural University amadi All India Coordinated Research Project on Forest Crops and Utilization ICAR IGF RI ani puna kushamnaduna ngasidagi hayeng fawwa chathagadaba kumja lisingani taramapan kun Rabi Laurok ki matangda ngasi National Group Meet ama iroi semada leiba Central Agriculture gi auditorium da pangthokre thoram maduda athoiba mithunglengi warol piraduna ICAR New Delhi gi ADG FFC Dr Dinesh Kumar na pangthokliba Group Meet asina pothok puthokpada chauna kanaba piragani mamang thakta soi khiba kaya tathok tasin tawduna semdokpagi khudong chaba adu fanghallagani haiki for them is suited them or they like it or not, they are unable to. We ourselves have to find ways and means to understand that feeling that this project, this product, what we have developed is good for our client. Ngasi thoramda saruk yakiba Central Agricultural University gi Vice Chancellor Professor Premjit na lamdam asi chingna namna leiba lamdam ama oibana tampaki lamda pot thaduna pothok puthok pasi natabida atopa chingi mafam singda pot thaba matam oire lomi singbu double income laganaba matam da pot thaba khaktana oithokloi atopa hiram kayada khut thaduna ekhoigi settlement londa hengat hannanaba honaba mathau tai haiki What is the problem? Why our farmers, particularly the northeastern region, why they are not accepting the further cultivation? The real factor is actually
small land holding. Another thing is actually, instead of growing further, they do not like to sacrifice their small land for further cultivation because they have to grow other cash crops, other grain crops, either rice or other vegetables or other oilseeds or pulses. So under such a situation, now how we can insert this further forest crop, further cultivation in the area? It is very difficult. So that is why we had already analyzed in the context of the Manipur, it is 90% is the hill, 10% is the valley. So we have to search those foothills, then partnership wastelands and for further cultivation. Mau Imphal Market Coordination Committee amasung Kawa Naurem Lekai Naharol Yaifakol Anina Sinduna ngasi taruk lak suba Mau Kaithel Kawa Naurem Lekai Community Hall da fangkre lisang sitna chatharakpa Mau Kaithel gi saruk ama oina ngasi fangkiba aduda maikai asom gi miyam gi Mau gi pothok singbu leinaki ayuk angan badagi hauraga miyamna Kaithel famliba mafamda hupchinduna pot leinaki. Social work ta doctorate degree fanglakraba Seva Manipur gi Chief Executive Officer Dr. K.S. Chinglen bu taram na okpagi amadi khudol pot pibagi thoram amangasi Manipur Press Club ta pangthokre. North East Biography Forum na sinduna pangthokpa thoram aduda Social Welfare and Minority Affairs ki Director N.G. Uttam, North East Biography Forum gi Chief Patron R.K. Nayan Sana, Patron N. Kuman amadi Social Activist Kiran Yendrem Bamna thoram mapu oina saruk yaki. Miyamgi Yaifanaba Madi Tongan Mahiramda Tavak Taubagidamag International Peach University, Germany na Social Work da Doctorate Degree Pirakraba, Dr. K.S. Chinglenbu Kudol Pot Sing Piduna Ikai Kumnaba Utki. Tauramadu Pangthokpagi Matangda North East Biography gi Director K.V. Ingarembana, Forum na ngasi faubada Hiram Kayada Yaifanaba Tavak Taurakpa Mioising Ikai Kumnaba Utuna Lakli, Forum na Masak Naiba Mioising Asigi Oiba Lairik Amasu Fong Naba Taurang Tauri Haike. Athoiba mitunglengi wafam thamladuna Director N.G. Uttam na haikibada leibak ama chaukhatpada kathokpa amaga loinana thabak tauba changi yaifanaba taubada masak khangbiba asimak yamna tangai fade. Dr. Chinglen da degree pirakpa asi mahakna tauriba thabak kaya adu masak khangibani haike. Aikoi samaj sinasu chaukhatpa samaj ama oije hairagati aikoi khudingmakna ukul mari amamam ising mari amamam contribute tawama chang afaba ising mari amamam samajda leiba akoi mayamna puthokpa taragadi afaba samudra ipapama leigane hattabada puthogana aina su hattaba kara puthokpa mayam punbiri bana su hattaba romda kara puthokiragana samajma yamna hattaba tin changba mangaba samajma oigana aduna aikoi khudingmaki thogdang lei habisima aikoi yaminagadabani paugi marakthana amukaso hana break amatang lominasi. Manipur ki ahanba 24/7 cab service oiriba lamjingba cab na ahanba oina miyam gidamakta monsoon offer ama pijari bo offer adudi 5% discount on any trip or any package. Akupamorol gidamak contact tobiu Lamjingba Cab, Nagamapal Rims Road, Lamjingba Group Building, opposite to Lamjingba Nidhi Limited Imphal. Aikhogi phone number 1800-1027-959 natraga 8794613154. Welcome to Times of Manipur. This is Haripriya Chongram giving you news in Hana na fanglamba kangla food ki product singi mathakta anuba product sing haibadi Milky Balls asomya mixture amadi alu bhuji ana chingba sing asi hauzik iramdam gi kaithel da fangle kangla gi anawa product sing asi mayam su amungtang mahau yingbi Kangla break ki matungda mayam amukana taramna okchari huzik makha taba paw amuk pizari
Kumja lising amaga chamapan nifu nipandagi lising amaga chamapan humbudra mathoigi manungda East Pakistan amadi hauziki Bangladesh tagi angakpa mongda masing yamlaba miyoi kya Assamda changsilaktuna Assamgi yelhau misingi chakthung mulakpada natana yelhau mising mutkhiba yabagi fibam lakpadagi All Assam Students Union na Assamda khongjang kya chathaduna lakhiba adugi fal oina Assam Accord sign tauki Assam Accord ki matung ina ngasidi NRC chana hannaba thaurang paikhalakli Hauzi pangthokliba NRC asi haukiba kumja lising ani tara humdoida Supreme Court ki order matung ina Supreme Court makki meeting makhada pangthokibani Masida Assamda khundariba miyoi singna kumja lising amaga chamapan humbudra mathoigi Mars kungamari gi mamangdagi Assamda leirakle haibagi document ama list A amadi matamduda leiramba mapamapu singduga mari leina hanba document list B ga loinana application NRC authority da thajinlaga miyoi amana NRC da ming changadabani Assam lengakna sem sabal loikraba NRC gi final list hayeng fonglagani NRC ki final list asi fongdokpa matamda pamdaba thodok sing thoktanaba security gi akanba section thorang lokhatpaga loinana Assam gi mafam kharada CRPC chamaga nifu mari athingba thamkhre hojik Assam da oiba fibam gi matangda aikhoigi Assam Bureau Hemanta Moirang Them Assam da hojik chathariba NRC gi process asida Assam da khundariba Manipuri singi kari fibam da leiribage Hai Luchingbi Assam NRC gi setnaba kaya gi matungda India gi oinati a historic day ama oigadori NRC gi report ki matung ina Assam gi Barak Valley amasung Brahmaputra Valley da tariba Manipuri sing NRC gi first draft amasung second complete draft da ayamagi ming yaukre aduga chithauba ming sing ase hayeng final draft asida soidana yaroklagani haiba thajanari Karigumba handaki thokadoriba final draft asida kanagumba ming sitha horagadi numit chamaga kungi manungda foreigner tribunal da appeal tawjaba yagani haina NRC gi authorities singna cherol amana khanghalakpa leiri tawigumba sung north east ki yellomi oriba Manipuri praja singsu foreigner tribunal da Kaba tagadoriba haibasi achoba amasung ama wahang ama orakadori matang asida Manipuri civil society organization singi thaurang ama leiri hainingi Luchingbi Hemanta Assam da pangthokliba NRC asi Manipur gumba state tasu pangthokpada kanagadra Hai Luchingbi karigumba NRC gi project ase Assam da mai paklabadi India gi atop state sing da su NRC gi project ase pakhalakpigi yana lairagli asumna Manipur state da su yelhomi singi chapchaba firep ama semnabagi damakta su NRC gumba achoba project ama pakhatpagi maru oire haiba yai aingi wangmada sangiba mireicha singna yelhomi singi chathung munkhiba yana laire haiba haimanba thokloi Thagachari Hemanta Moirang Them hojik makha taba paung pijari Wangjing lamding da leiba wakhal manaba naha amadi ahal singna mai pakna changsilapa mai nan bagum akoi basu nalansi mission gi saruk ama oina Imphal More lambi paringi Wangjing Kodompok Peace Stadium mapadagi Wangbam Canal faubagi sarukta thamba go clean haina thaba dustbin sing masak khangdaba miyoi singna hurankhre Thawong asi lamdam asibu lu nana thamnaba honariba khongthang asida khurau thangbani thawong asi matungda amuk hana tawbigano hairakli Imphal East District ki lamlai AC ki manung chana laiba saumbungi STO office amadi STC office asi lisang sitna chahi taragi mamangdagi lengakna hanna tungna yengbidabana ngasi su yamna fibam chadana leiri hiram asigi matangda kendra asigi MLA na handakta pangthokhiba nongzumi famda lamlai kendra gi oina chawkhat khongthanga mari leinaba wafam amata house ta pukhat khidaba haibasi kendra asigi miyamgi ihul khangdaba matik chadaba luchingbani haina saumbung kabui phobigi member kamai gangumai na pendaba fongdokre koi parjana khaliba wakhan se pendaba ase tawhaningi ba thaba ase MLA ama oina natraga hojik pairiba sarkar asina miyeng changbiyo sine khoina thamjaning ba wafam se hojik restar office laitre block laitre
adage yes dc leitre yes dio leitre loi leitre ba lampian da loi leire ba aduna masi prompat loi leikra ba madun thuna khoi sida puraga thaman biu asine ko adu warga de khoi parja su khara apeng adu oigane ba asine yam ware ba khoi sarkar na miyeng changbi dragdi mai ga yasom gi parja miyam ihau laktana ko ban blockade tawrok pasu yai madubu tawgi wakhalon su leire bani masi kuire bani matam sang khar bani si leiri base sahi ama ani gi natriya ba sahi tara mamang digi oina hairiba mayam se function tawda dum loi paralyze oida loi leire ba office makai se aduna mase sarkar na miyeng changa athuba matam na masi semjin biu aidana akoi ge lamlai kendra gi parja ama oina koi ge pairi ba sarkar pairi ba angam mathau singda wakat chari ba lamlai kendra development committee na sinduna sotha duna leiraba kendra adugi mafam sing yengsenbagi khongchata saruk yakhiba kamai gangumai na makhatana AC asida leiriba iril turelda sariba thong asisu chahi nipan fazilakle Register Office, Veterinary Office, Library na chingba mafum ayamba sem saba loiraga ngasi fawba mapum phana chalaiba ngamdana leirakli hiram asigi matangda paliba lengak asina athuba matamda prajagi ihul khangna thabak paikhalaktrabadi akan makhongjang changsilagani haiba wafum kaya phongdokhi Wangkhem amasung Andro Kendragi Poiroi Khongjin Phaunariba Yamna Maru Oiba Thobal Turelgi Mathakta Sariba Litan Thong asi atopa mafam amada sananaba honarakliba asi miyamgi apambagi wang madani yaba ngamloi haina JSC for construction of bridge over Thobal River Khundongbam Mapa at the existing Wangkhem Poiroi Khongjin Inter-Village Road na Thadorakpa Chirol amana phongdorakli Prime Minister Gram Sarak Yosna PMGSY gi makhada leitan thong asi upgradation taunaba order hana leiramliba thong asigi hek awang thangbada sanaba soil test tauduna DPR semlaba matungda order pibi bagidamakta mari leinaba singbu JAC na thagatpa phongdorakli Khundongbam mapada sagadaba thongi order gi wangmada atopa mafam amatada sabiyaroi karigumba thong asi mafam hongnaba honaraklabadi aini mating lawgani hainasu JAC amadi Wangkhem mamang leikai gi miyamna warep laure hiram asigi matangda Manipur lengaki mari leinaba singna meeting changbiu haina cherol asina makatarakli Wildlife and Biodiversity Conservation Committee Manipur and Divisional Forest Office Thobal Nasinduna Waithau Pata Mass Tree Plantation Campaign Hodokre Thoram Maduda Divisional Forest Officer Thobal Devla Laifrakpam ACF Thobal Forest Division Bainaichong Singson President WBCC Manipur Ravi Takhilambam Executive Engineer PICD Puyam Rambo Singh Sarukyaki WBCC Manipur ki Secretary General Ramesh Ningthaujamna WBCC na Water Resource Department tongan balup sing amadi lamdam adongi miyamga punna paktaknana u thabagi thabak chathabatan natana thariba u sing adu ningthina hauhananaba thabak thoram sing paikhatkani haiki paikhalakliba thorang sing asi ngasi aying asagi khal kaitharakliba asidagi kharata oirabasu kannana pandamda paikhatpani haina mahakna makha taki U yanthanpana sor honbada awaba oirakle mailemgi aying asa honglakle miyoiba aikhoida natana atopa thawai panba singdasu hingba wasilakle aduna uwa yanthalagumsi madugi mahuta u tharasi haina kumbi kendragi MLA S Birana Association of Common Service Center Bisnupur District na sinduna kumbi Primary Health Sub Center da pangthokpa Go Green Mission Manipur Kam Digital India Promotion Program haiba thoram ama pangthokre Bharat Sarkar na lawkhalakpa chekshin thorangi saruk ama oina levak asigi maruoiba airport singda Bureau of Civil Aviation Security Bikas na chatliba chahi asigi manungda body scanner sing thamnanaba thorang lokhatkre Security Force na akan chekshin thorang lokhatliba Srinagar gi Parimpora ngarang numidang motorcycle tongduna lakpa sakhangdaba singna dukandar ama nongmaina kaptuna hatlamle Jammu and Kashmir da Article 370 chana khraba matung ahan ba khongchat oina ngasi Army Chief Jen Rawat Kashmir Valley da thawong khibaga loinana mafam aduda hojik oiriba security ki fibam yengsinkhre
ngasi ayuk phongkiba pauche singda kari kari maroiba pau yaukibage habado mayam punang mutang khangminasi aroibada maroiba pau amuka na pizari ahanbada ngasigi maroiba pauda Manipur nongwa na chubadagi oirakliba fibam asi yenglaga hayeng nungthil lamdam asi ikang thokle haina lauthoklagani haina Chief Minister N Birena phongdokre Manipur University of Culture gi lamgi matangda yetnaba khara leirabasu soidana sagani haina Art and Culture Minister L Jayanta Kumarna thajaba pikre Media da hero saduna wafang nava asina pukchel sengna thabak tauriba lengak asibu miyamna lana uhanabigi machak ama oigani haina KFNPD Minister Karam Syamna phongdokre amadi Janims da gari parking set tauriba singna gari thammagi mamal loning ba lauduna leire Janims authority na khanglabasu khangsinadana leithokle Hauzik Faubagi di Times of Manipur nungthilgi pau matang asida loishinjare mideng tabiriba singbo amukana khurumjari.